Imphal West District manung channa Mayang Imphal Bengoon Maning da leiba dukan singda lup kayana puba thangba ngamloidaba shel gi demand Tourakpa Amadi Kuki khutlai paiba singna Meecham phajinduna Mayokta ngasi Mayang Imphal Bengoon Maning dukan sing thong londuna Wakat Meepham Chathakhre Mayang Imphal Bengoon Maning dukan committee na sinduna Chathakhibagi Wakat Meepham aduda committee asigi secretary fundrai Mayokta Rahman nahai irang asina maram oiraga lamdam asigi miyam kham thengna wanare lan asina Bengoon da leiba dukan sing pot sitabana dukan famba tokna bagi fibam da leire awaba kaya ase mayok naduna dukan fam liba sing asina angamba khaigat naduna relief camp amadi awa ana taraba sing da pang ba yaba mateng pang duna lakli adubu lup kharana dukan sing asida puba thangba ngamloidaba demand kaya torakpana awaba gi mathakta awaba haibadu oire dukan fam liba sing na thengnariba khudong chadaba sing asi khallaga demand sing asi handokpiu amaromda Kuki khutlai paiba sing na Phajinkhibagi Meecham taruk ado athuba matamda tekta kaidana thadokpirau lengak na sum Miyoi sing adubu rescue tongna bahot nabiu amadi tha taraga nipan helaklaba irang asi athuba matamda loishin na bahot nabiu haina so mahak na makhata na fongdoke akhoi jiribam district da yamna tabada nungaitaba akhoi nupi sing amadi angang macha sing yauna akhoi miyoi taruk hajalaga maram chadabada thamliba si akhoi miyoi begi munung siyenglaga pingli bangang sing akhoi imung manungda akhoi na khoi loinamak akhoi icha isu lairiba minung si khamgak-tani maram aduna athu matamda release tawraknaraba amadi sarkari site gi su athu matamda rescue tawnanaba Manipur sarkar gi amadi India sarkar gi akhoi ngasi gi mifam asi mari lena media gi thangda akhoi puning chinjari athu matamda akhoi lairiba Manipuri tangdu leta daba amadi nena ta daba sisu akhoi athu matamda waro sing puratuna Manipurda leiba kangluk khudima punungsi chanana leihan baja mateng pangbiyo haiduna akhoi media gi thangda committee asi mahut sinjaraga nonung nang singjari